ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯂꯣꯌꯥ ꯑꯃꯗꯤ ꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯎꯅꯗꯨꯅ ꯐꯝꯃꯤꯟꯅꯔꯤ ꯂꯣꯌꯥꯒꯤ ꯃꯇꯥꯎ ꯈꯝꯕꯒ ꯁꯅꯥꯒꯤ ꯃꯇꯥ ꯊꯣꯏꯕꯤ ꯆꯥꯒꯅ ꯈꯠꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯔꯤ ꯏꯕꯨꯡꯉꯣ ꯅꯃꯥꯅ ꯄꯣꯛꯄꯗꯒꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯒꯥꯁꯦ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤꯕꯣ ꯑꯗꯨꯝ ꯃꯨꯟꯅ ꯆꯥꯗꯒ ꯌꯦꯡꯉꯤꯗꯨꯕꯣ ꯐꯖꯔꯁꯨ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯝ ꯌꯥꯎꯔꯤ ꯑꯗꯣ ꯀꯥꯏ ꯖꯒꯥꯗꯅꯣ ꯈꯟꯗꯣꯛꯄꯤꯒꯦꯅ ꯌꯦꯡꯕꯅꯤꯗ ꯏꯁ ꯀꯔꯤ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯦꯕ ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯀꯩꯅꯣ ꯑꯁꯦꯡꯕ ꯍꯥꯏꯕꯕꯨ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯨ ꯑꯩꯕꯨꯗꯤ ꯈꯝꯕ ꯍꯥꯏꯗꯅ ꯃꯃꯤꯡ ꯁꯦꯠ ꯀꯥꯏꯅ ꯆꯠꯂꯤꯕꯅꯤ ꯀꯩ ꯆꯠꯂꯝꯃꯅꯤ ꯑꯗꯨꯁꯨ ꯊꯤꯕꯒ ꯃꯣꯠꯄꯒꯗ ꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯊꯤꯔꯁꯨ ꯃꯣꯠꯂꯁꯨ ꯅꯨꯄꯥ ꯍꯧꯖꯤꯛꯀꯥꯟ ꯂꯩꯁꯥꯕꯤ ꯑꯁꯤꯡꯕꯤꯁꯤꯡꯁꯤꯗꯤ ꯑꯃꯣꯠꯄ ꯅꯨꯄꯥꯅ ꯍꯦꯟꯅ ꯄꯥꯝꯅꯔꯕꯅꯤ ꯊꯕꯛ ꯀꯟꯕ ꯅꯨꯄꯥꯅꯤ ꯈꯪꯕꯒꯤ ꯑꯍꯣꯏ ꯕꯨꯡꯉꯣ ꯅꯪꯗꯤꯅꯦ ꯊꯕꯛ ꯀꯟꯕꯒꯤ ꯃꯣꯠꯄ ꯃꯥꯟꯗꯤꯌꯦ ꯆꯍꯤ ꯆꯨꯞꯄ ꯏꯔꯨꯖꯗꯕꯒꯤ ꯅꯨꯔꯥꯅ ꯅꯁꯥꯗꯣ ꯌꯣꯝꯁꯤꯟꯕ ꯃꯥꯜꯂꯤ ꯌꯥꯔꯦ ꯁꯛꯊꯤꯕꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯅꯪꯕꯨ ꯅꯨꯄꯥꯒ ꯀꯣꯏꯖꯕ꯭ꯔꯣ ꯅꯪ ꯂꯧꯕꯤꯅꯕ ꯅꯨꯄꯥꯒ ꯑꯝꯇ ꯂꯩꯒꯗꯧ ꯃꯥꯟꯗꯦ ꯑꯩ ꯅꯣꯏ ꯂꯧꯕꯤꯔꯒꯦꯗꯅ ꯀꯔꯤ ꯅꯨꯄꯥꯒꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯏꯇꯨꯡꯁꯤꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯁꯦ ꯀꯩꯒꯤ ꯃꯆꯤꯟꯖꯥꯛ ꯃꯥꯟꯕ ꯅꯉꯣꯟꯗ ꯂꯩꯕꯤꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦꯍꯦ ꯅꯪꯅ ꯁꯤꯠꯇꯅ ꯍꯌꯦꯡ ꯈꯔ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯇꯒ ꯌꯨꯝꯗꯤ ꯄꯥꯅꯤꯡ ꯂꯧꯕꯤꯅꯕ ꯅꯨꯄꯥꯗꯤ ꯂꯩꯇ ꯆꯥꯛꯅ ꯂꯩꯒꯗꯕꯗꯣ ꯃꯗꯨ ꯈꯟꯕꯒꯤ ꯍꯥꯏꯕꯤꯕ ꯋꯥꯅꯤ ꯕꯦꯝꯃ ꯌꯥꯝ ꯄꯥꯝꯅꯒ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯍꯣꯏ ꯕꯨꯡꯉꯣ ꯅꯪꯅ ꯑꯗꯨꯒꯤ ꯃꯨ ꯋꯥꯕꯤꯔꯤꯕꯅꯤꯅꯦ ꯅꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯪꯉꯣꯟꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯀꯩ ꯃꯃꯥꯏ ꯅꯥꯜꯂꯨꯒꯦ ꯍꯣꯏ ꯅꯥꯟ ꯇꯥꯕꯅꯤ ꯅꯨꯄꯥꯗꯤ ꯐꯪꯗꯧ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯣꯟꯖꯜꯂꯒ ꯋꯥ ꯉꯥꯡꯀꯅꯣ ꯁꯣꯔ ꯃꯅꯝꯗꯨꯒ ꯑꯣꯈꯤꯕ ꯇꯧꯏꯅꯦ ꯏꯕꯨꯡꯉꯣ ꯁꯤꯗꯤ ꯆꯅꯝꯒ ꯇꯤꯜꯍꯧꯒ ꯍꯋꯥꯏꯖꯥꯔꯒ ꯄꯨꯜꯂꯒ ꯃꯦꯠꯂꯒ ꯆꯥꯔꯛꯄꯒꯤꯅꯦ ꯅꯪꯁꯨ ꯅꯃꯤꯠꯇꯣ ꯄꯩꯅ ꯑꯣꯟꯖꯜꯂꯒ ꯌꯦꯡꯀꯅꯨ ꯅꯪꯁꯨ ꯃꯪꯗꯒ ꯎꯔꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗ ꯁꯤꯕꯅ ꯍꯥꯟꯅꯤ ꯏꯁ ꯅꯨꯄꯤ ꯊꯤꯕꯒꯤ ꯑꯁꯥꯒꯁꯨ ꯇꯧꯖꯔꯤ ꯃꯥꯜꯂꯦꯅꯦ ꯁꯛꯇꯥ ꯅꯪꯉꯣꯟꯗꯕꯨ ꯀꯅꯥ ꯂꯩꯕꯤꯗꯣꯏꯕ ꯅꯪ ꯂꯩꯁꯤꯗꯤ ꯅꯆꯤꯟꯗꯅ ꯄꯥꯝꯗꯕ ꯁꯥꯔꯒ ꯅꯊꯃꯣꯏꯗꯅ ꯄꯥꯝꯅ ꯉꯥꯎꯔꯤꯗꯣ ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯅꯤꯀꯣ ꯑꯁ ꯇꯥꯂꯣꯌꯥꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯄꯗ ꯅꯪ ꯅꯠꯇꯕ ꯃꯃꯥꯟꯅꯕ ꯄꯨꯔꯛꯅꯕ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ ꯖꯥꯠꯂꯣ ꯅꯪꯅ ꯑꯩ ꯌꯥꯎꯔꯛꯑꯝꯅꯤ ꯈꯟꯗꯅ ꯅꯈꯣꯏ ꯅꯇꯥ ꯁꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯊꯣꯛꯂꯛꯏꯕ ꯅꯠꯇ꯭ꯔꯣ ꯁꯅꯥ ꯊꯣꯛꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤ ꯊꯣꯛꯂꯛꯄꯩ ꯋꯥꯅꯤ ꯍꯌꯦꯡꯈꯩꯗꯤ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯑꯣꯏꯅ ꯑꯩꯗꯤ ꯇꯤꯟꯈꯥꯛ ꯃꯥꯟꯕꯤ ꯅꯪꯕꯨ ꯊꯣꯛꯂꯛꯑꯣ ꯀꯥꯏꯅꯒ ꯍꯥꯏꯈꯤꯕ ꯂꯩꯇꯦꯀꯣ ꯁꯅꯥ ꯑꯩꯈꯣꯏꯅꯤꯁꯦ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯅꯣ ꯑꯁ ꯑꯩꯅ ꯍꯦꯟꯅ ꯌꯨꯝꯗꯨꯗ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯄꯥꯕꯒꯤ ꯈꯜꯂꯒ ꯑꯩ ꯌꯨꯝꯗꯣ ꯊꯥꯗꯣꯛꯂꯝꯗꯨꯅ ꯂꯥꯛꯄ ꯉꯝꯗꯦ ꯅꯈꯣꯏ ꯏꯃꯥꯇꯣꯟꯒ ꯅꯅꯥꯎ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤ ꯑꯃꯒ ꯂꯩꯔꯤꯗꯨꯗꯤ ꯃꯈꯣꯏꯒ ꯑꯗꯨꯝ ꯂꯩꯖꯔꯨꯁꯅꯤ ꯀꯩ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯅꯨꯄꯤ ꯍꯥꯏꯔ ꯑꯉꯥꯡꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯥꯛꯅ ꯇꯧꯗꯦ ꯏꯃꯥꯁꯨ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯆꯠꯈꯤ ꯑꯗꯨꯅ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯄꯥꯕꯗꯣ ꯌꯥꯝ ꯋꯥꯗꯧꯕ ꯑꯁ ꯅꯪꯅ ꯅꯈꯣꯏ ꯄꯥꯕꯒꯤ ꯌꯥꯝ ꯋꯥꯔꯒꯅ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯗ ꯅꯈꯣꯏ ꯄꯥꯕꯁꯨ ꯍꯦꯛ ꯄꯨꯔꯛꯎꯗꯅ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯑꯗꯣ ꯇꯥꯂꯣꯌꯥ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦꯅ ꯀꯩꯅꯣ ꯍꯪꯉꯨ ꯑꯝꯇ ꯅꯠꯇꯦ ꯅꯪ ꯍꯦꯛ ꯍꯪꯅꯤꯡꯂꯤꯕ ꯃꯈꯩ ꯍꯪ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯏꯕꯛ ꯇꯝꯂꯝꯗꯅ ꯊꯨꯡꯅꯔꯕ ꯑꯗꯨꯒ ꯑꯩꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯒꯗ꯭ꯔꯥ ꯀꯩꯅꯣ ꯁꯅꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯀꯔꯤꯒꯨꯝꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯂꯩꯔꯣꯏ ꯇꯥꯂꯣꯌꯥ ꯏꯃꯥ ꯂꯩꯇꯕ ꯃꯆꯥ ꯑꯩꯁꯦ ꯌꯥꯝꯅ ꯇꯣꯜꯂꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕ ꯁꯥꯔꯕꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯈꯣꯡꯊꯥꯡꯗꯕꯨꯅꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯍꯥꯏꯅꯤꯡꯕ ꯇꯝꯅꯤꯡꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯇꯝꯐꯝ ꯀꯅꯥꯁꯨ ꯂꯩꯇꯦ ꯁꯅꯥ ꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯣ ꯊꯥꯖꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯍꯌꯦꯡ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯇꯁꯨ ꯊꯣꯛꯂꯔꯕꯗꯤ ꯃꯗꯨꯒꯤ ꯈꯟꯕꯗ ꯃꯤꯄꯥꯏꯕ ꯄꯣꯛꯇꯕ ꯉꯝꯗꯦ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯑꯩꯈꯣꯏꯅꯤ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯆꯍꯤ 100 ꯍꯦꯟꯅ ꯍꯤꯡꯃꯤꯟꯅꯗꯣꯏꯅꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯆꯍꯤ 100 ꯍꯦꯟꯅ ꯍꯤꯡꯃꯤꯟꯅꯒꯗ꯭ꯔꯅꯦ ꯍꯤꯡꯃꯤꯟꯅꯗꯕꯒ ꯌꯥꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯦ ꯉꯁꯤꯁꯨ ꯐꯖꯅ ꯂꯛꯅꯔ ꯃꯥꯒꯤ ꯄꯤꯁꯨꯝ ꯑꯅꯤꯁꯦ ꯁꯝꯖꯤꯟꯅꯗꯧꯔꯦꯕ ꯈꯝꯕꯅꯒ ꯃꯌꯥ ꯍꯤꯒꯠꯄ ꯈꯔ ꯄꯥꯝꯖꯔꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯆꯥꯅꯒ ꯈꯔ ꯁꯥꯎꯒꯜꯂꯦ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯑꯗꯣ ꯃꯈꯣꯏꯅꯤꯁꯦ ꯀꯣꯏꯅꯍꯜꯂꯁꯤꯔꯣ ꯌꯥꯔꯛꯑꯣꯍꯦ ꯈꯝꯕꯁꯦ ꯃꯉꯣꯟꯗ ꯍꯦꯛ ꯂꯛꯅꯕꯒꯤ ꯃꯥꯅ ꯌꯥꯝ ꯍꯩꯅꯗꯦꯅ ꯑꯗꯨꯝ ꯁꯥꯎꯕꯅꯤ ꯑꯗꯣ ꯈꯪꯅꯔꯗꯤ ꯍꯥꯟꯅ ꯁꯥꯎꯔꯝꯃꯁꯨ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯇꯣꯏꯅꯤ
ꯑꯩꯈꯣꯏ ꯑꯅꯤꯗꯒꯤꯒ ꯑꯃꯨꯛ ꯍꯦꯟꯈꯤꯗꯅꯀꯣ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯍꯦꯟꯕꯗꯤ ꯀꯅꯥꯝꯇ ꯂꯩꯔꯔꯣꯏ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯀꯅꯥꯝꯇꯅ ꯅꯨꯄꯤ ꯑꯃꯇꯗ ꯅꯨꯡꯁꯤꯔꯝꯃꯣꯏꯕ ꯏꯁ ꯌꯥꯝ ꯍꯩꯔꯦꯗ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯅꯪꯕꯨ ꯁꯦꯜꯒ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯣ ꯀꯩꯀꯩ ꯑꯋꯥꯠꯄ ꯂꯩꯒꯦ ꯑꯣꯏꯗꯦꯗ ꯀꯩꯁꯨ ꯋꯥꯠꯇꯦ ꯍꯥꯏꯖꯤꯜꯂꯅꯨ ꯌꯥꯔꯦ ꯅꯪꯅ ꯐꯤ ꯁꯥꯕꯒꯤ ꯁꯦꯜꯁꯨ ꯅꯈꯣꯏ ꯅꯃꯥꯇꯣꯟꯅ ꯂꯣꯏꯅ ꯄꯥꯏ ꯍꯥꯏꯕꯁꯦ ꯑꯩ ꯄꯥꯎ ꯅꯍꯥꯟꯅ ꯇꯥꯔꯕꯅꯤ ꯏꯁ ꯀꯅꯥ ꯇꯝꯃꯛꯏꯕꯗꯨꯅ ꯑꯃꯨꯛ ꯇꯝꯕꯤꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯅꯪ ꯂꯝ ꯍꯦꯟꯒꯅꯨꯅ ꯍꯦꯛ ꯍꯥꯏꯔꯤꯗꯣ ꯑꯗꯣ ꯁꯦ ꯁꯦꯜꯁꯤ ꯊꯝꯖꯤꯜꯂꯨ ꯅꯪꯒꯤ ꯀꯩꯅꯣꯝꯃ ꯑꯊꯨꯕ ꯂꯩꯔꯛꯄꯗ ꯁꯤꯖꯤꯟꯅꯅꯕ ꯁꯦ ꯌꯥꯔꯅꯤ ꯍꯥꯏꯔꯒ ꯅꯪ ꯇꯨꯡꯁꯤꯟꯖꯧ ꯁꯦ ꯑꯩꯅ ꯄꯤꯔꯗꯤ ꯀꯣꯛ ꯂꯧꯔꯣ ꯀꯩꯗꯧꯔꯒꯦ ꯐꯔꯦ ꯊꯦꯡꯈ꯭ꯔꯅꯤ ꯅꯪꯁꯨ ꯆꯪꯅꯕ ꯇꯧꯔꯣꯀꯣ ꯐꯖꯅ ꯆꯪꯉꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯣꯏ ꯐꯖꯅ ꯆꯠꯂꯨꯀꯣ ꯇꯥꯂꯣꯌꯥ ꯁꯅꯥꯒꯤ ꯌꯨꯝꯗꯅꯤ ꯅꯨꯄꯤ 4ꯔꯛ ꯆꯦꯜꯂꯨꯔꯕ ꯈꯥꯕꯗꯣ ꯁꯅꯥꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯒ ꯁꯨꯃꯥꯡꯗ ꯐꯝꯃꯤꯟꯅꯗꯨꯅ ꯅꯣꯛꯂꯤ ꯈꯥꯕ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯏꯅꯦꯗꯤꯅꯦ ꯏꯄꯦꯟꯗ ꯍꯦꯛ ꯄꯦꯟꯖꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯁꯦꯡꯕꯅꯤ ꯅꯪꯅꯕꯨ ꯅꯆꯥꯅꯨꯄꯤ ꯑꯍꯜꯁꯦ ꯑꯩꯉꯣꯟꯗ ꯍꯦꯛ ꯁꯤꯟꯅꯔꯕ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯂꯨꯍꯣꯡꯕꯗ ꯆꯪꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯔꯅꯤꯅꯤ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯇꯥꯡ ꯆꯥꯕꯗ ꯅꯈꯨꯠꯃꯛꯅ ꯀꯣꯛ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯀꯩꯗꯧꯒꯦ ꯑꯩꯗꯤ ꯐꯥꯔꯒ ꯄꯨꯈꯤꯕꯗꯤ ꯄꯥꯝꯗꯦꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯥꯎꯅ ꯃꯁꯥꯅ ꯌꯥꯅ ꯂꯨꯍꯣꯡꯕꯗꯨꯅꯤ ꯃꯤꯅ ꯄꯥꯝꯂꯤꯕꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯣꯛ ꯍꯣꯡꯗꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯅꯪꯅ ꯏꯇꯩꯃ ꯑꯩ ꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯅꯈꯨꯠꯅ ꯍꯦꯛ ꯊꯤꯟꯕ ꯃꯈꯩ ꯂꯣꯏꯅ ꯄꯤꯔꯗꯕꯅꯤ ꯑꯩꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯄꯤꯔꯗꯤ ꯏꯇꯩꯃꯅ ꯄꯥꯝꯕ ꯃꯈꯩꯁꯨ ꯂꯣꯏꯅ ꯑꯩꯅ ꯑꯗꯨꯝ ꯄꯤꯕ ꯇꯥꯕꯅꯤꯅꯦ ꯑꯗꯣ ꯉꯥꯏꯈꯣ ꯑꯩꯅ ꯇꯥꯕꯗꯗꯤ ꯅꯪꯕꯨ ꯍꯟꯗꯛꯁꯨ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯏ ꯍꯥꯏꯅ ꯇꯥꯏꯗ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗꯤ ꯁꯦꯜ ꯈꯔ ꯄꯤꯊꯣꯛꯂꯒ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦꯗ ꯑꯩꯅꯒ ꯀꯩꯁꯨ ꯄꯥꯝꯕ ꯅꯨꯄꯤ ꯅꯠꯄꯣꯟꯇꯦꯗ ꯍꯦꯛꯇ ꯌꯥꯅꯔꯛꯄꯅꯤ ꯑꯗꯨꯕꯨꯗꯤ ꯏꯕꯨꯡꯉꯣꯍꯣꯏꯁꯨ ꯃꯥꯏꯀꯩ ꯁꯣꯝꯗꯗꯤ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤꯗꯣ ꯁꯛꯅꯒ ꯈꯔ ꯍꯤꯡꯆꯥꯕ ꯃꯥꯟꯖꯔꯁꯨ ꯃꯒꯨꯜꯗꯤ ꯂꯩꯕꯅꯤꯅ ꯅꯨꯄꯤꯅ ꯂꯣꯏꯅ ꯄꯥꯝꯅꯕ ꯏꯇꯩꯃ ꯑꯩꯕꯨ ꯍꯤꯡꯆꯥꯕ ꯃꯥꯟꯕ꯭ꯔꯅꯦ ꯍꯥꯏꯁꯤꯕꯣ ꯃꯥꯟꯗꯦꯗ ꯑꯩꯅ ꯍꯥꯏꯗꯤ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯄ ꯅꯨꯄꯥ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯏꯇꯩꯃ ꯂꯩꯀꯥꯏ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯈꯤꯕꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯤꯅ ꯀꯣꯏꯏꯟꯅ ꯏꯟꯅꯔꯤꯕ ꯂꯩꯔꯦꯟ ꯃꯇꯨꯡ ꯉꯛꯏꯟꯕꯁꯤꯡ ꯉꯥꯏꯔꯝꯅꯤ ꯆꯥꯕꯒꯤ ꯃꯇꯨꯡ ꯁꯔꯣꯏ ꯉꯥꯔꯨ ꯏꯟꯕꯗꯧꯅ ꯀꯌꯥꯝꯅꯤ ꯏꯇꯩꯃ ꯏꯟꯅꯔꯝꯅꯤ ꯅꯁꯛ ꯅꯇꯧ ꯐꯖꯕꯅꯤꯅ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯁꯨꯅꯦ ꯌꯥꯝ ꯍꯩꯔꯕꯅꯤꯀꯣ ꯅꯨꯄꯥ ꯑꯐꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯁꯦ ꯑꯃꯠꯇ ꯎꯕ ꯌꯥꯗ꯭ꯔꯕꯅꯤ ꯋꯥꯅꯤ ꯍꯣꯏꯅꯦ ꯏꯇꯩꯃ ꯑꯗꯨꯅꯔ ꯈꯪꯗꯦ ꯑꯩꯉꯣꯟꯗꯁꯨ ꯏꯟꯅꯔꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯅꯥꯕꯨ ꯀꯔꯣꯝꯗ ꯑꯣ ꯃꯥꯒꯤ ꯃꯇꯥ ꯊꯣꯏꯕꯤꯆꯥꯗꯣ ꯑꯗꯨꯒꯤ ꯂꯪ ꯀꯣꯠꯂꯨꯅꯦꯗꯅ ꯆꯠꯈꯤꯕꯅꯤ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ ꯆꯠꯈꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯑꯗꯨꯗꯤ ꯏꯇꯩꯃ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦ ꯃꯊꯪ ꯂꯥꯛꯄꯗ ꯑꯃꯨꯛ ꯊꯦꯡꯅꯔꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯏꯇꯩꯃ ꯁꯨꯝ ꯂꯩꯍꯧꯔꯦꯀꯣ ꯏꯃꯥ ꯈꯥꯕꯅ ꯍꯟꯗꯛ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯁꯨ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯑꯣ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯏꯕꯦꯝꯃ ꯃꯥꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ ꯅꯨꯄꯤꯗ ꯆꯣꯞꯄ ꯍꯦꯛ ꯃꯥꯜꯂꯗꯅ ꯍꯩ ꯅꯪꯅ ꯍꯩꯅꯗꯕ ꯊꯤꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯅꯦ ꯃꯥꯁꯦ ꯈꯨꯜꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯇꯧꯒꯦꯗ ꯉꯝꯕ ꯅꯨꯄꯥꯅꯤꯅꯦ ꯑꯄꯪꯕꯤ ꯅꯪꯕꯨ ꯑꯗꯣ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯣꯏꯅ ꯉꯥꯡꯂꯒ ꯂꯩꯔꯦ ꯏꯃꯥ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯦ ꯍꯥꯏꯕ ꯑꯣ ꯑꯗꯨꯕꯨꯔꯣ ꯅꯆꯦꯁꯦ ꯃꯥꯅ ꯄꯥꯝꯃꯦ ꯍꯥꯏꯔꯤꯕꯅꯤꯗꯅ ꯀꯔꯤꯒꯨꯝꯕ ꯅꯆꯦꯁꯦ ꯃꯥꯅ ꯂꯧꯈ꯭ꯔꯕ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯐꯪꯗꯣꯏꯁꯦ ꯀꯩ ꯀꯥꯟꯅꯕ ꯐꯪꯗꯣꯏꯅꯣ ꯑꯗꯣ ꯅꯨꯄꯤ ꯑꯝꯇ ꯎꯕ ꯌꯥꯗꯕꯅꯤ ꯑꯩꯒ ꯄꯥꯝꯃꯦ ꯍꯥꯏꯔꯛꯑꯗꯤꯅꯦ ꯃꯃꯤꯠꯇꯨꯗ ꯊꯥꯡꯅ ꯊꯤꯟꯒꯗꯕꯅꯤꯀꯣ ꯍꯩ ꯑꯊꯤꯕꯤ ꯅꯪꯕꯨꯗꯤ ꯀꯅꯥꯅ ꯄꯥꯝꯕꯤꯗꯣꯏꯅꯣ ꯄꯥꯝꯃꯣꯏ ꯀꯩꯁꯨ ꯏꯃꯥ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗꯒꯤ ꯏꯆꯦꯅ ꯍꯦꯟꯅ ꯐꯖꯩꯁꯤꯔꯣ ꯍꯦꯟꯗꯦ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝꯇ ꯂꯩꯄꯣꯟꯇꯦꯗ ꯑꯗꯨꯗꯅꯦ ꯅꯆꯦꯁꯦ ꯃꯥꯒ ꯂꯨꯍꯣꯡꯂꯕꯗꯤ ꯃꯥꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯆꯪꯕ ꯁꯦꯜ ꯄꯨꯝꯕ ꯄꯨꯊꯣꯛꯀꯅꯤꯗꯅꯁꯨ ꯃꯥꯅꯅꯦ ꯇꯠꯇꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯅꯠꯇꯅ ꯁꯅꯥꯅ ꯄꯨꯡꯉꯥꯡꯉꯥꯡꯈꯩ ꯁꯥꯕꯤꯅꯤ ꯁꯤꯅꯤꯅꯦ ꯑꯁꯦꯡꯕꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯕ꯭ꯔꯣ ꯏꯃꯥ ꯍꯥꯏꯔꯝꯂꯤꯕꯅꯤꯅꯦ ꯅꯆꯦꯗꯣ ꯑꯩꯅ ꯅꯝꯗꯅ ꯃꯁꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯈꯥꯕꯗꯅꯦ ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯈ꯭ꯔꯒ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯋꯥꯏ ꯁꯪꯅ ꯂꯩꯍꯧꯔꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯁꯅꯥꯁꯨ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯂꯥꯏꯕꯤ ꯃꯊꯃꯣꯏꯗꯗꯤ ꯁꯅꯥꯕꯨ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯑꯗꯨꯕꯨ ꯃꯆꯤꯟꯗꯗꯤ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯉꯥꯡꯉꯤ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣꯅꯦ ꯊꯕꯛ ꯃꯌꯥꯝꯁꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩ ꯇꯣꯝꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ
Ima, ai thoi bisaga thab ama sathuri. Yani, ai loisilage. Loisilu. Ai na ngarang maning leikaida phi thilusu haibadudi thilurabro. Thilami. Yam kui na wai matung ngairasu sumaina tawganu phathilo na haire. Is ma bi mai na wai biri bado marai bak tu pharabani. Ngak leirabadi na pa su hanjilaklani saka to thongnaba tawroko. Hoi ma kai sang thonguge. Nang sidi nong matasu saw khrabin khol sidagi na sana thijaduna thongi adu sunate. Ayukisu ima namidangisu ima ko ka ngaurida. Aina amai da thongsinbado ima na mu saningtradi haidana. Kaithel phau hek seluru hawai zar mayum ani lairuru aduga sagem pomu ko. Hoi ma adu sel nang yaungnabi kainonggisu sel da pangni da nibado tarukan. Napa na pikibado ai khangawi adudagi sizino. Paba na pibadudi nasa ayukta chengwan thokre ma. O leitraga na nya kananagi lawgira pugira tawru aduga thongu. Aduga ne sak thongdringaida imung mongol sisilaga laiduk thalu ko. Hoi. Ye akaugum leire ne. Nang na kaithel satringaida nanaw nupina sarawa lambagi kolik leibani. Adu khara hana phenglam. Napa ama halaklabadi lukhak namduna thamiyedana soidana sauran. Ima mamsilakadori kondo ekoi to mina phengba yaroidro. Aina mu phenglaga leiradi kuirani mamkhibana halani. Nanaw nupi se masa ngamden hiplibani. Nangna kok phengdom aduga ne chatpado sela ga chat halakpasu do maraina nangzani. Sanasu thabak mayamdo matomta koisen cheluraba matung chak amuk thongli laibi hipaya bi hipluraga saksang na sanglaklam. Hey nangbu sak loidribra sana hojik phauba aidi mikap amabu tum tharure ne nanaw nupi na sak lamin haudore imni. Loidore ma loisinaba tawrage. As nang si sunya muasu muan kre nong mata thabak amata nang naba tawbagi wa ama nangona sukyaw jeba. Ima thabak khara su tawrubaga kaithel salubaga da thengkhibani loisilaklage. Loisilo nanaw nupi se magi saudo amu haurani saklamina haurabani. Laibi si hairamduna mangolda thoklaklam. Mangolda mapuroiba samusu phamduna leiram. Mapa saklamamani loidore aina thuna loisilodana hairamlabani. Imungi thabaksinse masisina matomta tawribase. Tombisu khara yausinba yadabro. Isa tombisu mayam ama tawrinida makoi mapana khangdabagi wani. Manabu kari toriba ngaidi nongutabu ude. Tawi kaino mapana ayung ngantana satrani numidang thengna hanjilakani. Ayuk nungthulgi imungi sai khotliu mayamse isa tombina loina tawribani. Masisi nungthildi phi sabaga mamanabiga satpagada adom tawraga leiraba. Khangdreda tawisi aina yumda leiraga isa singbu ningthina yengsinbasu ngamden. Siel na maruni haiduna satlingaida. Ado mapa ai ngasidi kainomta haigedana. Kaino kari haige haibanu nangbo. Isa sawbise afaba inak yamna khunkraba nupa amana magi oisaragedana tattana haidun leire. Aidi yari haikrabaniko. Kainun adubu nang nekta yari haikre hariduba. Kanano karino khangbasu nati. Masagi apama khangdana adubu mutu tawnuko. Mama ainabu makoigi phatanaba singadra. Karino nangna haiduba. Makoi deusik apapata karimta khangba nati. Ekoina silawbaduna soiroidoribani. Nati nupa masadubu kanano. O adubu dinya maning leikaigi khabanida. Mane ko isa sawbisi yam pamjai haiba. Kari khabaiba. Nupi taramu selaba nupaduda isa leisabisi pidawriba. Adubu kai kaigi. Leisabi aisu nasa lairiba nongonda leire isingai kaino. Chap mane. Laibak nabu tinarabadi aduda sunatana hayeng mana leizabada nungaizagadawri potni. Nang naingonda leirakpadi aidi nupi amatangni thiramlibasi. Adu madi nupi hanjin cheluraba nupani. Adu oirasu nang dilusu luhongle nasasu leiram. Aduga khabadi nupi mayam ama selasu luhongbadi natedana. Ai khangdi isa ni yajabadi madu yariko. Akoi mapagise isa chawbise aina pokti haibagi aina silibase magi phatanabani khalibani ne. Ainadi isa animak chamanaba miyengda yengduna ibuk thoki isa ngaktani haidana khanjaba khaktani. Adugi wana teni nangbo. Lana khanki aina ngasi khumlibu paukumsidi isa tombigidamak hairabasu asumna sum khumgani. Yare sigi matangda karimta haibiranu. Aina phanaba dum sinjarage. Isa chawbigisu hayeng isa tombigisu. Phai silu adugane hayeng karigumba phattanungda thoraklabadi nang aibu phattidi haiganu hai. Mathangi numittani laibidu sanabu kauduna sanglaklam. Sana imagi sana nangbu kaidawramino.
ꯑꯁꯤꯅ ꯑꯃꯨꯛ ꯅꯧꯊꯔꯛꯏꯁꯤꯅ ꯀꯩꯃꯨꯛ ꯍꯥꯏꯗꯣꯏꯖꯥꯠꯅꯣ? ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯑꯩ ꯁꯤꯗ ꯐꯤ ꯁꯥꯔꯤ ꯍꯩꯃꯥ, ꯅꯪꯕꯨ ꯐꯤꯗ ꯍꯦꯛ ꯁꯥꯗꯅ ꯂꯩꯔꯗꯅ ꯋꯥꯗ꯭ꯔꯣ? ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯎ ꯌꯥꯗ꯭ꯔꯥ ꯅꯪꯕꯨ? ꯏꯃꯥ, ꯅꯍꯥꯟ ꯏꯃꯥꯅ ꯐꯤꯁꯤꯒꯤ ꯁꯦꯜ ꯂꯧꯈ꯭ꯔꯦ, ꯑꯗꯨꯅ ꯈꯔ ꯊꯨꯅ ꯐꯤꯁꯤ ꯄꯤꯔꯛꯑꯣꯅ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯝꯕ, ꯑꯗꯨꯒꯤ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯅꯦ. ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨꯅꯦ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯕ ꯌꯥꯔꯝꯃꯔꯣꯏ. ꯌꯥꯝ ꯅꯪꯗ꯭ꯔꯕꯗꯧꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯧꯔꯗꯅ ꯀꯔꯤꯃꯠꯇ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏꯑꯕ. ꯃꯤꯅ ꯑꯊꯨꯕꯒꯤ ꯁꯤꯡꯉꯝꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ. ꯑꯗꯣ ꯏꯃꯥꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯅꯪꯕꯨ ꯀꯧꯔꯤꯕꯅꯤ. ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯏꯃꯥꯅ ꯏꯆꯥꯁꯤ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ, ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯛꯂꯤ, ꯑꯗꯨꯅ ꯅꯪꯕꯨ ꯊꯥꯖꯔꯒꯦ ꯍꯥꯏꯗꯅ ꯈꯜꯂꯤꯅꯦ. ꯀꯩꯅꯣ ꯍꯥꯏꯁꯦ? ꯑꯩꯕꯨꯔꯣ ꯏꯃꯥ? ꯍꯣꯏꯅꯦ, ꯅꯪꯕꯨꯅꯦ. ꯅꯪꯒꯤ ꯂꯣꯏꯔꯒꯅꯦ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯑꯃꯨꯛ ꯁꯤꯟꯗꯧꯔꯤꯕꯅꯤ. ꯅꯪ ꯌꯥꯗꯕꯒ ꯌꯥꯔꯣꯏꯀꯣ. ꯏꯃꯥ, ꯑꯩ ꯃꯇꯝ ꯈꯤꯇꯪꯗꯤ ꯌꯨꯝꯁꯤ ꯂꯩꯖꯈꯤꯒꯦ. ꯍꯩ, ꯅꯪꯁꯤ ꯆꯍꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ. ꯑꯗꯨꯅ ꯏꯃꯥꯅ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯜꯂꯤꯕꯁꯤ ꯅꯪ ꯌꯥꯗ ꯂꯥꯛꯇꯕꯒ ꯌꯥꯔꯣꯏ. ꯏꯃꯥ, ꯑꯩꯒꯤꯁꯨ ꯑꯄꯥꯝ ꯄꯥꯝꯗ ꯈꯤꯇꯪ ꯍꯪꯕꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯄꯥꯝꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯒꯤꯁꯨ ꯂꯩꯖꯩ. ꯍꯩ, ꯃꯗꯨ ꯌꯥꯔꯣꯏ. ꯑꯩꯅ ꯁꯤꯜꯂꯤꯕꯁꯤ ꯅꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯖꯒꯗꯕ ꯃꯐꯝꯗ ꯂꯩꯖꯅꯕꯅꯤꯅꯦ. ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯄꯥꯝꯖꯕ, ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯨꯝꯕ ꯃꯍꯥꯛꯀ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯗꯨꯅꯤ. ꯏꯁ ꯀꯌꯥꯗꯅꯣ ꯑꯩꯒꯤ ꯁꯤꯟꯊꯛꯇ ꯀꯥꯁꯨ ꯈꯨꯝꯂꯦꯅꯦ ꯅꯪ. ꯍꯥ? ꯅꯪꯕꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤꯉꯩꯗꯨꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯣ ꯑꯩꯅ ꯉꯥꯡꯕꯗ ꯅꯪꯅ ꯁꯤꯟꯊꯛꯇꯒ ꯈꯨꯝꯂꯤꯕꯁꯦ? ꯏꯃꯥ, ꯈꯨꯝꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ. ꯅꯁꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯣ ꯏꯃꯥꯗ ꯍꯥꯏꯖꯕꯅꯤ. ꯍꯧꯖꯤꯛꯅꯦ ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗꯒꯤ ꯃꯇꯝ ꯅꯠꯇꯦ. ꯑꯩꯅ ꯁꯤꯜꯂꯤꯕꯁꯤꯗ ꯅꯪꯅ ꯌꯥꯗꯕ ꯌꯥꯔꯣꯏ. ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤꯅꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯍꯦ. ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯨ ꯅꯪ. ꯏꯃꯥ, ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ? ꯑꯗꯨꯕꯨꯗꯤ ꯏꯅꯛ ꯅꯛꯅ ꯅꯪꯅ ꯑꯗꯨꯝ ꯈꯪꯕ ꯅꯨꯄꯥꯅꯤ. ꯀꯅꯥ? ꯅꯪ ꯇꯥ ꯈꯥꯕꯅꯤ. ꯀꯔꯤ ꯈꯥꯕ ꯍꯥꯏꯕ? ꯅꯨꯄꯤ ꯃꯁꯤꯡ ꯈꯪꯗꯅ ꯆꯦꯜꯂꯒ ꯂꯩꯕ ꯅꯨꯄꯥꯗꯨꯗ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯒꯗꯧꯔꯤꯕ? ꯅꯈꯣꯏꯅꯄꯥ ꯃꯆꯥ ꯂꯩꯔꯕꯁꯤꯗ ꯑꯩꯅ ꯑꯇꯣꯝꯕꯤ ꯑꯣꯏꯔꯛꯏꯁꯤꯅ ꯀꯝꯗꯧꯕ? ꯍꯥ? ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ. ꯑꯩꯅ ꯁꯤ ꯇꯧ ꯍꯥꯏꯔꯕꯗꯤ ꯇꯧꯒꯗꯕ, ꯈꯪꯂꯦꯗꯅ. ꯁꯅꯥꯗꯨ ꯎꯄꯥꯏ ꯂꯩꯇꯅ ꯀꯞꯆꯗꯨꯅ ꯂꯩꯍꯧꯏ. ꯃꯄꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤ, ꯏꯃꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯆꯥꯏꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯂꯤ? ꯏꯃꯥ, ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯕꯨ ꯈꯪꯕꯤꯕ ꯇꯥꯕꯤꯒꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ. ꯅꯪꯅ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤ ꯅꯆꯥꯏꯅ ꯋꯥꯔꯤꯁꯦ ꯋꯥꯔꯝꯂꯣꯏꯀꯣ ꯏꯃꯥ. ꯁꯅꯥ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯌꯥꯟꯗ ꯂꯤꯔꯝꯃꯤ. ꯁꯅꯥ, ꯑꯩꯅ ꯍꯥꯏꯁꯤ ꯅꯪ ꯌꯥꯎ. ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤ. ꯉꯥꯏꯈꯣꯗ, ꯏꯃꯥꯅ ꯄꯥꯡꯉꯥꯏ ꯍꯥꯏꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯄꯥꯕꯒꯤ ꯋꯥ ꯑꯝꯇꯗꯤ ꯇꯥꯈꯤꯒꯦ. ꯑꯗꯨꯕꯨ ꯅꯪ ꯁꯤꯃꯗꯤ ꯀꯥꯎꯒꯅꯨ, ꯑꯩ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯕꯈꯛ ꯉꯝꯂꯣꯏ. ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯈꯛꯇ ꯍꯤꯡꯖꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯔꯛꯇꯪ ꯍꯧꯗꯣꯔꯛꯄꯗ ꯉꯥꯏꯔꯤ. ꯄꯥꯕꯅꯁꯨ ꯀꯩꯁꯨꯗꯤ ꯌꯥꯒꯗꯕ ꯃꯥꯟꯗꯦꯗ. ꯅꯨꯄꯥꯗꯨ ꯌꯥꯝ ꯐꯩ ꯍꯥꯏꯔꯕꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯣꯏꯅ ꯄꯤꯕ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯀꯩꯒꯤ ꯀꯩꯁꯨ ꯅꯨꯡꯁꯤꯗꯕ ꯅꯪ ꯑꯣꯏꯅ ꯊꯥꯖꯅꯤꯡꯉꯤꯅꯣ? ꯈꯪꯗꯦꯗ, ꯏꯃꯥꯇꯣꯟꯒꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣ ꯍꯥꯏꯕ. ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅꯁꯨ ꯊꯝꯒꯅꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯠꯇꯕ. ꯑꯇꯣꯝꯕꯤꯅꯕꯨ ꯀꯌꯥꯝ ꯐꯗꯣꯏꯅꯣ ꯍꯥꯏꯗꯨꯅꯤ. ꯑꯇꯣꯝꯕꯤ ꯈꯨꯗꯤꯡꯃꯛꯇꯤ ꯅꯠꯇꯦꯀꯣ, ꯌꯥꯝꯅ ꯐꯕꯁꯨ ꯌꯥꯎꯏꯗ. ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯍꯥꯏꯕꯗꯨꯅꯤ. ꯊꯥꯂꯣꯌꯥ, ꯏꯃꯥꯁꯨ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯗꯦ. ꯃꯕꯣꯛꯊꯣꯛꯀꯤ ꯃꯆꯥꯒ ꯑꯇꯣꯞꯄ ꯅꯨꯄꯤꯅ ꯄꯣꯛꯂꯝꯕ ꯃꯆꯥꯒꯗꯤ ꯀꯝꯗꯧꯅ ꯆꯥꯡꯗꯝꯅꯕ ꯌꯥꯒꯅꯤ? ꯅꯪꯁꯨꯅꯤ. ꯑꯩꯅ ꯅꯍꯥꯟꯅ ꯀꯣꯛ ꯆꯦꯜꯂꯁꯤ ꯍꯥꯏꯔꯦ, ꯁꯤꯗ ꯇꯠꯀ ꯌꯥꯗꯦ. ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯇꯧꯔꯤ ꯃꯑꯣꯡꯁꯤꯗ ꯊꯥꯂꯣꯌꯥ, ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯅ ꯑꯩꯕꯨ ꯃꯃꯥ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯒꯗ꯭ꯔꯅꯦ? ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯩꯒ ꯂꯩꯃꯤꯟꯅꯒꯗꯕ ꯈꯣꯡꯂꯣꯏ ꯊꯤꯕꯁꯤꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ. ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯍꯥꯏꯁꯤꯕꯨ ꯀꯩ? ꯆꯞ ꯃꯥꯟꯅꯩ. ꯑꯩꯈꯣꯏꯗ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝꯇ ꯂꯩꯇꯦ. ꯑꯗꯨꯅ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤꯗꯅ. ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯗꯤꯅꯦ ꯃꯆꯥꯒꯤ ꯑꯄꯥꯝꯕꯁꯨ ꯈꯪꯕꯤꯒꯗꯕꯅꯤ. ꯑꯩꯅ ꯅꯨꯡꯁꯤꯔꯦ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄ ꯃꯍꯥꯛꯇꯣ ꯃꯈꯣꯏꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯐꯝ ꯊꯣꯛꯏꯗ. ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ. ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯕꯁꯤꯗꯤ. ꯈꯪꯗꯦ, ꯄꯨꯟꯁꯤꯁꯦ ꯍꯤꯡꯕꯗ ꯑꯁꯨꯛ ꯂꯨꯔꯝꯃꯤ ꯍꯥꯏꯕ ꯑꯩꯅ ꯏꯃꯥꯇꯣꯟꯅ ꯍꯥꯏꯕ ꯌꯥꯗꯗꯨꯅ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯦ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯈꯟꯈꯤꯅꯤ? ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯃꯥꯅ ꯀꯔꯤ ꯈꯟꯈꯤꯒꯗꯒꯦ ꯈꯟꯕꯒꯤ ꯅꯈꯣꯏ ꯏꯃꯥꯅ ꯁꯤꯜꯂꯤꯕꯗꯨꯗ ꯑꯣꯏꯅ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯑꯁ, ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ, ꯁꯨꯝ ꯍꯥꯏꯕꯅꯤ. ꯅꯍꯥꯟꯃꯛꯇꯗꯁꯨ ꯍꯥꯏꯔꯤꯕꯅꯤ, ꯑꯩꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯂꯛꯂꯒ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯅ. ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯂꯛꯀꯦꯔꯥ ꯌꯣꯛꯂꯛꯑꯣꯏꯒꯦꯔꯥ, ꯑꯩꯈꯣꯏꯒ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯕ ꯃꯤꯗꯤ ꯑꯩꯈꯣꯏꯒ ꯃꯣꯠ ꯆꯥꯟꯅꯖꯕ ꯊꯤꯒꯗꯕ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯈꯜꯂꯕꯁꯨ ꯃꯥꯗꯤ ꯈꯟꯗꯦꯗꯅ. ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯅꯤ, ꯅꯪꯒꯤꯁꯨ ꯑꯩꯒꯤꯁꯨ. ꯃꯥꯒꯤ ꯋꯥꯗꯣ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗ, ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯌꯨꯝꯒꯁꯨ ꯀꯔꯤꯝꯇ ꯍꯥꯏꯅꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯆꯦꯜꯂꯁꯤ. ꯑꯩꯁꯨ
ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯃꯨꯛꯇꯗꯤ ꯈꯜꯂꯨꯈꯤꯒꯦ ꯑꯗꯨꯒ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯊꯪ ꯎꯅꯕꯗ ꯍꯥꯏꯅꯔꯁꯤ ꯌꯥꯔꯦꯗꯅ ꯈꯟꯕꯒ ꯌꯥꯔꯣꯏ ꯃꯊꯪ ꯎꯅꯕꯗꯗꯤ ꯑꯩꯈꯣꯏꯗ ꯆꯠꯂꯗꯕꯅꯤ ꯅꯪ ꯅꯁꯥꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯊꯣꯛꯂꯛꯎꯀꯣ ꯌꯥꯗꯦꯒ ꯍꯥꯏꯕ ꯌꯥꯔꯣꯏ ꯈꯪꯗꯦꯀꯣ ꯑꯩ ꯈꯪꯗ꯭ꯔꯗꯤ ꯉꯁꯤ ꯍꯜꯍꯟꯖꯔꯣꯏ ꯁꯅꯥ ꯑꯩꯗꯤ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤꯃ ꯅꯪ ꯃꯇꯝ ꯈꯨꯗꯤꯡꯗ ꯀꯥꯎꯒꯅꯨ ꯑꯗꯨꯕꯨ ꯑꯩꯅ ꯍꯤꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅꯁꯨ ꯅꯪꯅ ꯅꯊꯃꯣꯏꯅ ꯄꯥꯝꯖꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯃꯀꯥꯗ ꯆꯠꯈꯤꯕꯗꯤ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯗꯅ ꯅꯝꯗꯅ ꯃꯤꯒꯤ ꯃꯀꯥꯗ ꯂꯩꯈꯤꯕꯗꯤ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ ꯇꯥꯂꯣꯌꯥ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯑꯩꯒꯤꯗꯤ ꯅꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯂꯩꯔꯕꯁꯨ ꯄꯥꯝꯗꯦ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯅꯪꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯣꯡꯗꯅ ꯅꯨꯡꯁꯤꯅꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯁꯤ ꯁꯅꯥ ꯅꯪ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯨ ꯉꯥꯏꯕ ꯉꯝꯗꯕ ꯇꯧꯔꯅꯨ ꯌꯥꯔꯤꯕꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯅꯥꯒꯤ ꯌꯨꯝꯗ ꯈꯥꯕꯒꯤ ꯑꯍꯜꯁꯤꯡ ꯂꯥꯛꯇꯨꯅ ꯃꯪꯒꯣꯜ ꯀꯥꯔꯛꯂꯝꯃꯤ ꯁꯅꯥꯗꯣ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯃꯁꯛꯁꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯏꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯅꯔꯝꯗꯨꯅ ꯈꯥꯕꯒꯤ ꯑꯍꯜꯁꯤꯡꯁꯨ ꯍꯟꯈꯤꯔꯝꯃꯤ ꯁꯅꯥ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯀꯞꯂꯤ ꯏꯆꯦ ꯀꯩꯒꯤꯅꯣ ꯀꯞꯂꯒ ꯁꯨꯝ ꯂꯩꯗꯨꯅ ꯑꯁ ꯑꯝꯇ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅ ꯄꯨꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯍꯥꯎꯕ ꯉꯥꯛꯇ ꯇꯣꯝꯕꯤ ꯅꯪ ꯌꯦꯡꯉꯨ ꯏꯆꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯌꯦꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯏꯆꯦ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯐꯤ ꯑꯃꯁꯨ ꯍꯥꯞꯄꯛꯏ ꯂꯩ ꯃꯆꯨ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯆꯨꯗꯨꯅꯤ ꯁꯤꯁꯨ ꯑꯩꯒꯤ ꯑꯣꯏꯔꯒꯦꯀꯣ ꯇꯣꯝꯕꯤꯌꯥ ꯅꯆꯦꯗꯣ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯒꯦ ꯏꯃꯥ ꯁꯤꯗ ꯂꯩꯌꯦ ꯀꯩ ꯈꯜꯂꯤꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯍꯦꯛ ꯀꯞꯄꯒ ꯂꯩꯌꯦꯕ ꯑꯃꯨꯛ ꯊꯨꯠ ꯊꯨꯠ ꯇꯧꯔꯒ ꯂꯩꯔꯕ꯭ꯔꯥ ꯍꯥ ꯉꯥꯛꯇꯪ ꯊꯣꯛꯂꯛꯇꯨꯅ ꯅꯅꯦꯝ ꯑꯣꯏꯒꯗꯧꯕꯤꯗꯨꯒ ꯋꯥ ꯑꯝꯇ ꯉꯥꯡꯅꯧ ꯍꯥꯏꯕ ꯐꯥꯎ ꯌꯥꯗꯦꯅꯦ ꯅꯪ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯩꯒꯤ ꯑꯁꯨꯛ ꯆꯥꯎꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯃꯕꯨ ꯑꯩꯉꯣꯟꯗ ꯈꯛꯁꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯍꯪꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯅꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯅꯕꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯇꯥꯔꯤꯒꯦ ꯏꯃꯥꯅ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯌꯥꯕ ꯄꯤꯈꯤꯕ ꯂꯩꯇꯦ ꯅꯪꯅ ꯌꯥꯕ ꯌꯥꯗꯕ ꯊꯤꯗꯨꯅ ꯂꯩꯕ ꯌꯥꯕ ꯃꯇꯝꯗꯣ ꯍꯧꯖꯤꯛꯁꯦ ꯍꯥ ꯑꯩꯅ ꯉꯥꯡꯈꯤꯕ ꯋꯥ ꯄꯨꯊꯕ ꯌꯥꯕ ꯃꯤꯔ ꯑꯩꯁꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯏꯃꯥꯅ ꯅꯆꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯋꯥ ꯂꯦꯞꯊꯣꯛꯅꯔꯤꯒꯦ ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ ꯍꯥ ꯅꯊꯤꯕꯣꯡ ꯊꯥꯛꯇꯅ ꯌꯣꯛꯂꯛꯂꯤꯕꯁꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯗꯅꯕ꯭ꯔꯣ ꯏꯃꯥ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯟꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯃꯤꯑꯣꯏꯕꯅꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯔꯗꯤ ꯂꯩꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯒꯦꯔꯥ ꯅꯪꯒꯤ ꯐꯅꯅꯕꯅꯤꯅꯦ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯑꯩ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯤ ꯏꯁꯥꯒꯤ ꯐꯕꯇ ꯃꯁꯛ ꯈꯪꯗꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯏꯁꯥꯅ ꯁꯦꯝꯖꯒꯦ ꯍꯥꯏꯖꯕꯅꯤ ꯃꯗꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯑꯩ ꯇꯥꯅꯤꯡꯗꯦ ꯅꯪ ꯋꯥ ꯌꯥꯝꯅ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯑꯩꯅ ꯇꯧ ꯍꯥꯏꯕꯗꯣ ꯅꯪ ꯇꯧꯒꯗꯕꯅꯤ ꯑꯩ ꯉꯝꯃꯣꯏ ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯨꯄꯤ ꯈꯨꯗꯤꯡ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯗꯤ ꯉꯝꯃꯣꯏ ꯃꯁꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯝꯂꯗꯅ ꯅꯪ ꯈꯨꯝꯈꯣꯗꯅ ꯅꯪ ꯅꯆꯤꯟꯗꯣ ꯍꯥ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯏꯃꯥ ꯀꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯅ ꯇꯥꯛꯄꯤꯔꯕ꯭ꯔꯣ ꯋꯥꯔꯛꯇꯕꯤꯁꯤꯗꯤ ꯏꯃꯥꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕꯤꯌꯨ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯕꯨꯗꯤ ꯄꯟꯗꯨꯅ ꯉꯥꯡꯕꯤꯒꯅꯤ ꯄꯜꯂꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯑꯩ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯅꯪ ꯉꯁꯤꯗꯒꯤ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯁꯅꯥꯁꯨ ꯂꯥꯏꯕꯤꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯍꯜꯂꯝꯗꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯪꯗꯨꯅ ꯑꯗꯨꯃꯛ ꯊꯝꯂꯝꯃꯤ ꯊꯣꯏꯕꯤꯆꯥꯁꯨ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤꯆꯥ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯑꯩꯁꯦ ꯅꯪꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦꯅ ꯉꯥꯏꯔꯝꯂꯤꯕꯅꯤ ꯀꯩ ꯂꯩꯔꯒꯦ ꯏꯗꯣꯝꯆꯥ ꯁꯅꯥ ꯑꯁꯤ ꯅꯪ ꯂꯥꯛꯏꯉꯩꯁꯤꯗ ꯋꯥꯔꯤ ꯈꯔ ꯁꯥꯔꯝꯃꯨ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯎꯔꯒ ꯃꯄꯥꯅ ꯈꯠꯅꯕ ꯍꯧꯔꯛꯂꯕꯗꯤ ꯏꯃꯨꯡꯁꯦ ꯁꯣꯏꯗꯅ ꯀꯥꯏꯅꯤ ꯃꯥ ꯏꯃꯨꯡ ꯊꯨꯒꯥꯏꯒꯦ ꯈꯟꯒꯅꯨ ꯍꯥꯏꯌꯨ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯐꯠꯇꯅꯕ ꯁꯤꯟꯕꯁꯤꯉꯥꯏ ꯅꯣꯡꯉꯥꯟꯕꯗꯒꯤ ꯁꯨꯠꯆꯥ ꯌꯦꯡꯅꯤꯡꯗꯕꯅ ꯃꯀꯣꯛꯇꯨꯗ ꯑꯐꯕ ꯈꯟꯕ ꯉꯝꯗꯕ ꯃꯤꯔ ꯈꯪꯗꯦꯅꯦ ꯂꯩꯁꯥꯕꯤ ꯍꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯀꯣꯏꯅꯕ ꯅꯨꯄꯥꯗꯨ ꯈꯛꯅ ꯊꯨꯡꯅꯅꯤ ꯍꯥꯏꯕ ꯂꯩꯕ ꯅꯠꯇꯦ ꯃꯤꯒꯤ ꯂꯥꯏꯕꯛꯇꯨꯕꯨ ꯇꯝꯂꯝꯗ꯭ꯔꯕꯗꯤ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯦꯁꯦ ꯌꯥꯝ ꯍꯦꯟꯖꯤꯜꯂꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯅꯨꯄꯥꯗꯨꯒ ꯀꯔꯤ ꯑꯔꯣꯟꯕ ꯃꯔꯤꯕꯨ ꯂꯩꯔꯕꯅꯣ ꯈꯪꯗꯦ ꯊꯣꯏꯕꯤꯆꯥ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯅꯠꯇꯦꯗ ꯁꯨꯝ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯨꯕꯗꯨꯒꯤ ꯂꯥꯞꯅꯕꯗꯨꯗ ꯋꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ ꯇꯣ ꯑꯉꯥꯡꯁꯤꯅ ꯐꯥꯎ ꯍꯥꯏꯔꯤꯁꯤ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯍꯦꯃꯟꯕꯒꯤꯅꯦꯕ ꯊꯣꯏꯕꯤꯆꯥ ꯅꯪ ꯈꯔ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯅꯕ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯩ ꯍꯥꯏꯔꯝꯒꯦ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤꯆꯥꯗꯣ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯁꯅꯥꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯎꯪꯗꯨꯅ ꯐꯝꯂꯝꯃꯤ ꯁꯅꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯕ꯭ꯔꯣ ꯁꯤ ꯀꯩꯅꯣ ꯈꯟꯅꯁꯤ ꯍꯧꯒꯠꯂꯣ ꯊꯣꯏꯕꯤꯆꯥ ꯀꯔꯤꯕꯨ ꯑꯃꯨꯛ ꯈꯟꯅꯔꯨꯅꯤ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯄꯨꯝꯕꯗꯨ ꯍꯦꯟꯈ꯭ꯔꯦ ꯑꯩꯁꯦ
ꯋꯥꯔꯣꯏꯄꯣꯠ ꯄꯣꯛꯈ꯭ꯔꯕꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯉꯥꯏꯗꯨꯅ ꯂꯩꯔꯕꯤꯅꯤ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯁꯦ ꯅꯪ ꯈꯥꯕꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯔꯣ ꯂꯥꯏꯕꯛꯅ ꯇꯝꯂꯝꯕꯅꯤ ꯈꯜꯂꯒ ꯂꯩꯕ ꯇꯥꯕꯅꯤ ꯂꯣꯌꯥꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯥꯗꯤ ꯄꯥꯎꯁꯤꯁꯨ ꯇꯥꯔꯝꯈꯤꯔꯣꯏ ꯀꯩꯒꯨꯝꯕ ꯃꯥꯅ ꯇꯥꯔꯕꯗꯤ ꯀꯩꯅꯣ ꯅꯪꯕꯨ ꯃꯥꯅ ꯈꯟꯗꯣꯏꯁꯦ ꯈꯟꯅꯤꯡꯕꯁꯨ ꯈꯜꯂꯁꯅꯨ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯣ ꯃꯗꯨ ꯅꯠꯇꯅ ꯅꯪꯒꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯊꯣꯏꯕꯤꯁꯥ ꯑꯩ ꯃꯗꯨꯒꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯏꯃꯥꯒ ꯇꯣꯃꯤꯒꯅ ꯑꯩꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯅ ꯑꯗꯨꯃꯛ ꯁꯪꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯕꯁꯨ ꯌꯥꯝ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯩ ꯎꯄꯥꯏ ꯂꯩꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯊꯣꯏꯕꯤꯁꯥ ꯑꯩꯕꯨ ꯃꯥꯒ ꯂꯥꯞꯅꯔꯗ꯭ꯔꯥ ꯑꯩ ꯃꯥꯒ ꯂꯥꯞꯅꯅ ꯍꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯎꯄꯥꯏ ꯑꯃ ꯌꯦꯡꯅꯕ ꯇꯧ ꯄꯥꯎꯁꯦ ꯂꯣꯌꯥꯗꯤ ꯇꯥꯔꯝꯈꯤꯔꯣꯏ ꯃꯥꯅ ꯇꯥꯔꯁꯨ ꯀꯩꯅꯣ ꯂꯣꯌꯥꯅ ꯅꯪꯕꯨ ꯈꯟꯗꯣꯏꯁꯦ ꯑꯩ ꯀꯣꯛꯁꯤ ꯀꯩꯅꯣ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯤꯁꯥ ꯑꯩꯕꯨ ꯀꯩꯗꯧꯒꯗꯕꯅꯣ ꯑꯩ ꯁꯤꯈ꯭ꯔꯣꯔꯥ ꯁꯅꯥ ꯀꯩꯒꯤꯅꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯀꯩꯅꯣ ꯇꯧꯕ ꯌꯥꯒꯗꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯈꯟꯅꯁꯤ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯗꯨ ꯂꯩꯖꯔꯝꯂꯕꯗꯤ ꯃꯆꯥꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯦ ꯁꯣꯏꯗꯅ ꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯇꯕꯅ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯅꯪꯒꯤ ꯑꯋꯥꯕꯗꯤ ꯑꯇꯩꯅ ꯈꯪꯗ꯭ꯔꯕꯁꯨ ꯂꯣꯌꯥꯅꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯍꯥꯏꯔꯤꯕ ꯈꯥꯕꯗꯤ ꯅꯨꯄꯤꯗ ꯆꯨꯞꯄ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯍꯤꯛꯅꯤ ꯃꯅꯥꯛꯇ ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯔꯝꯅ ꯍꯤꯡꯂꯨꯅꯤ ꯃꯥꯒꯨꯝꯕ ꯁꯃꯥꯖꯀꯤ ꯃꯍꯤꯛ ꯑꯃꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤꯁꯦ ꯋꯥꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯗ ꯁꯔꯨꯛ ꯆꯥꯕ ꯍꯦꯟꯅ ꯐꯩ ꯅꯪ ꯂꯣꯟꯅ ꯆꯠꯈꯤꯅꯕ ꯇꯧꯔꯁꯅ ꯑꯩꯅ ꯍꯧꯖꯤꯛ ꯂꯣꯟꯅ ꯆꯠꯂꯒ ꯂꯣꯌꯥꯒꯤ ꯏꯃꯥ ꯄꯥꯕꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯈꯤꯅꯤ ꯂꯣꯌꯥꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯈꯟꯈꯤꯅꯤ ꯃꯁꯤꯗ ꯊꯣꯛꯇꯅ ꯃꯥꯅ ꯑꯩꯕꯨ ꯃꯥꯒꯤ ꯇꯨꯡꯒꯤ ꯂꯣꯏ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯈꯤꯗꯕꯅꯤ ꯃꯥꯏꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯅꯁꯥ ꯅꯇꯣꯝꯇ ꯄꯪꯈꯟꯗ ꯈꯟꯖꯤꯟꯗꯨꯅ ꯂꯩꯒꯅꯤ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯃꯥꯅꯁꯨ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯅꯪ ꯏꯃꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕꯁꯤꯗ ꯍꯔꯥꯎꯅ ꯌꯥꯕ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛ ꯑꯗꯨꯗ ꯃꯈꯣꯏꯅ ꯅꯪꯕꯨ ꯊꯥꯗꯣꯔꯛꯄ꯭ꯔ ꯌꯦꯡꯉꯨ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯣ ꯅꯪ ꯌꯦꯡꯉꯨ ꯂꯣꯌꯥꯅ ꯁꯅꯥꯕꯨ ꯐꯅ ꯉꯥꯏꯔꯕꯁꯨ ꯁꯅꯥꯗꯤ ꯑꯗꯨꯃꯛ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯉꯁꯤꯗꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯂꯣꯌꯥ ꯁꯅꯥꯒꯤ ꯊꯣꯡꯒꯥꯜ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯁꯥ ꯂꯣꯌꯥꯕꯨ ꯎꯕꯗ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯂꯣꯌꯥ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯆꯠꯂꯨ ꯊꯣꯏꯕꯤꯁꯥ ꯅꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛꯇꯗꯤ ꯍꯪꯕꯤꯌꯨ ꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯉꯁꯤꯁꯨ ꯃꯥꯕꯨ ꯉꯥꯏꯌꯦ ꯍꯥꯏꯅ ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯉꯁꯤꯁꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯀꯩꯅꯣ ꯂꯣꯌꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯍꯣꯡꯂꯕ꯭ꯔꯥ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯤ ꯃꯥꯅ ꯂꯨꯍꯣꯡꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯥꯈ꯭ꯔꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯊꯣꯏꯕꯤꯁꯥ ꯅꯪ ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯍꯪꯕꯤꯌꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯧꯖꯤꯛ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯄꯨꯝꯕ ꯌꯧꯔꯛꯈ꯭ꯔꯦ ꯕꯣꯟ ꯃꯁꯥꯁꯨ ꯌꯥꯎꯅ ꯃꯁꯤꯅ ꯃꯥꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯂꯣꯌꯥ ꯅꯪ ꯆꯠꯂꯣꯕ ꯑꯩ ꯄꯥꯎꯈꯨꯝ ꯑꯃ ꯉꯥꯏꯈꯤꯅꯤ ꯅꯪꯅ ꯁꯤꯈꯛ ꯇꯝꯕꯤ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯐꯝꯗꯨꯗ ꯃꯤꯅ ꯃꯥꯕꯨ ꯉꯥꯏꯔꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯊꯣꯛꯂꯛ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯨ ꯄꯔꯦꯡ ꯍꯨꯛꯇꯨꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞ ꯑꯗꯣ ꯃꯥꯒꯤ ꯄꯥꯎꯈꯨꯝꯅꯤ ꯈꯟꯅ ꯌꯦꯡꯖꯒꯦ ꯍꯥꯏꯅ ꯊꯣꯏꯕꯤꯁꯥ ꯎꯄꯥꯏ ꯂꯩꯇ ꯆꯪꯂꯛꯇꯨꯅ ꯁꯅꯥꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯁꯅꯥ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯅꯤꯡꯗ ꯑꯃꯨꯛꯇ ꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯂꯣꯌꯥ ꯁꯅꯥ ꯊꯣꯛꯂꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯁꯅꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯁꯅꯥ ꯀꯩꯒꯤ ꯅꯪ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕ ꯍꯥꯏꯌꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯕꯨ ꯉꯥꯏꯖꯕꯁꯦ ꯅꯪꯅ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯂꯣꯌꯥ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯪꯇꯕꯨ ꯅꯤꯡꯁꯤꯡꯕꯅꯤ ꯏꯊꯧ ꯍꯩꯗꯨꯅ ꯂꯩꯈꯤꯕꯅꯤ ꯁꯅꯥ ꯅꯪ ꯉꯁꯤꯁꯨ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯕ꯭ꯔꯥ ꯍꯧꯖꯤꯛꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯄꯨꯔꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯩꯕꯨ ꯅꯪꯒꯤ ꯇꯨꯡ ꯀꯔꯝꯅ ꯏꯜꯂꯛꯀꯅꯤ ꯂꯣꯌꯥ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯅ ꯐꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤ ꯁꯅꯥ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅ ꯆꯠꯈ꯭ꯔꯁꯤ ꯂꯣꯌꯥ ꯉꯁꯤ ꯅꯪꯅ ꯑꯩꯒꯤ ꯂꯦꯞꯄꯤꯔꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯁꯅꯥꯗꯨ ꯂꯣꯌꯥꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯁꯅꯥ ꯆꯪꯂꯛꯇꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯕ ꯍꯧꯔꯛꯂꯝꯃꯤ ꯀꯩꯅꯥ ꯊꯣꯛꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯀꯩꯅꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯂꯝꯃꯤ ꯄꯥꯎꯗꯨ ꯁꯨꯃꯥꯡꯗ ꯕꯣꯔ ꯑꯣꯏꯗꯨꯅ ꯐꯝꯂꯤꯕ ꯈꯥꯕꯁꯨ ꯇꯥꯔꯝꯃꯤ ꯀꯔꯤ
ꯍꯧꯖꯤꯛ ꯂꯨꯍꯣꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯑꯩꯅ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝꯁꯤꯗ ꯀꯩꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ? ꯕꯣꯔ ꯁꯦꯟꯅꯕꯗꯨꯅ ꯉꯥꯏꯈꯣꯏꯕ ꯑꯃꯨꯛꯇ ꯇꯞꯊꯈꯣ, ꯀꯔꯤꯅꯣ ꯅꯤꯡꯊꯤꯅ ꯑꯃꯨꯛꯇ ꯇꯥꯟꯅꯁꯤ꯫ ꯍꯦꯔꯥꯈꯨꯔꯥ, ꯑꯩꯕꯨ ꯐꯥꯒꯤ ꯌꯥꯕ ꯃꯤꯔ, ꯑꯩꯕꯨ ꯆꯣꯞꯄ ꯌꯥꯕ ꯃꯤꯔꯕ? ꯏꯇꯩꯃ, ꯏꯇꯩꯃ, ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ, ꯑꯩꯅ ꯇꯥꯔꯤ ꯄꯥꯎꯁꯤ ꯀꯔꯤ? ꯊꯣꯛꯂꯛꯎ ꯍꯥꯏꯕꯅꯦ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯑꯝꯇ ꯉꯥꯏꯈꯣꯁꯤ, ꯑꯝꯇ ꯇꯞꯊꯈꯣ, ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯀꯔꯤ ꯇꯞꯊꯕ? ꯅꯣꯏꯒꯤꯁꯤꯗꯤ ꯇꯧꯒꯦꯅ ꯇꯧꯕꯅꯤ, ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ, ꯑꯩꯁꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯣꯞꯄ ꯌꯥꯕ ꯃꯤꯔꯣ? ꯁꯤꯕꯨ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ? ꯂꯣꯏꯅꯃꯛ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯇꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯆꯠꯁꯤꯜꯂ, ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯀꯩꯅꯣ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯔꯛꯏꯁꯤꯕꯣ? ꯊꯥꯗꯣꯛꯑꯣ, ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ, ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯒ꯫ ꯏꯆꯥꯒꯤ ꯃꯈꯨꯠ ꯊꯥꯗꯣꯛꯑꯣ, ꯏꯆꯥꯕꯨ ꯊꯅꯝꯃꯨ, ꯊꯅꯝꯃꯨ ꯍꯥꯏꯕꯅꯤ ꯈꯥꯕ꯫ ꯃꯃꯥ ꯑꯩꯒꯤ ꯏꯃꯥꯡꯗ ꯅꯪꯅ ꯏꯆꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯤꯕꯗꯣ ꯑꯩꯕꯨ ꯎꯁꯤꯠꯇꯕ꯭ꯔꯥ? ꯃꯄꯥ, ꯀꯔꯤꯅꯣ ꯅꯪ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯦꯞꯄꯒ ꯌꯦꯡ ꯂꯩꯔꯤꯕꯗꯨꯕꯣ? ꯑꯩ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ, ꯅꯨꯄꯤꯅ ꯆꯣꯞꯄ ꯅꯉꯣꯟꯗ ꯑꯩ ꯂꯩꯕ ꯉꯝꯃꯣꯏ꯫ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ, ꯍꯧꯖꯤꯛ ꯈꯨꯗꯛꯁꯤꯗ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯛꯇꯨ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯅ ꯈꯨꯗꯥꯡ ꯄꯥꯏꯔꯤꯕ ꯃꯍꯥꯛꯁꯦ ꯄꯨꯈꯣ ꯍꯥꯏꯕ꯭ꯔꯥ? ꯍꯥꯏꯔꯝꯗꯅ ꯂꯣꯟꯅ ꯆꯦꯟꯈꯤꯕꯗꯨꯕꯨ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯄꯨꯊꯣꯛꯇꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯗꯤ ꯄꯨꯈꯤꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯤ ꯄꯨꯔꯣꯏ? ꯑꯩ ꯆꯣꯞꯄ ꯌꯥꯕ ꯃꯤ ꯅꯠꯇꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯉꯣꯟꯗ ꯃꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯍꯟꯒꯅꯨ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯅꯆꯥꯅꯨꯄꯤ ꯑꯍꯜ ꯂꯨꯍꯣꯡꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯧꯈꯤꯕ ꯁꯦꯜ ꯑꯗꯨꯒ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯂꯥꯎ, ꯁꯤ ꯂꯥꯎꯅꯦ꯫ ꯃꯄꯥ, ꯀꯩꯅꯣ ꯁꯨꯝ ꯌꯦꯡꯉꯒ ꯂꯩꯔꯤꯕꯗꯨꯕꯣ? ꯅꯆꯥꯅꯨꯄꯤꯅꯤ ꯃꯍꯥꯛꯁꯦ꯫ ꯀꯔꯤꯅꯣ ꯃꯤꯅ ꯃꯈꯨꯠ ꯄꯥꯏꯕ ꯆꯤꯡꯈ꯭ꯔꯤꯕꯁꯦ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯑꯩ ꯀꯩꯅꯣ ꯅꯨꯄꯥ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯑꯩꯅꯗꯤ ꯅꯪꯅ ꯅꯆꯥ ꯑꯅꯤꯕꯨ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯅꯥꯎꯀꯣꯜꯂꯤ ꯍꯥꯏꯅ ꯈꯜꯂꯨꯕ, ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯥꯒꯤ ꯂꯝꯆꯠ ꯆꯠꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯃꯥꯒꯤ ꯐꯅꯕ ꯁꯤꯟꯕꯅꯦ, ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯆꯪꯍꯠ ꯍꯠꯂꯝꯂꯒ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯄꯥ, ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯑꯃꯨꯛꯇ ꯂꯧꯔꯨꯁꯦꯕ꯫ ꯑꯐꯕ ꯅꯨꯄꯥꯅꯅꯤ ꯀꯩ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕꯁꯦ? ꯑꯐꯕ ꯅꯨꯄꯥꯗ ꯊꯣꯡꯅꯧ ꯇꯝꯂꯝꯕꯅ ꯃꯔꯥꯏꯕꯛ ꯐꯔꯦꯅ ꯈꯟꯗꯣꯛ ꯀꯩꯗꯧꯒꯦ? ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯃꯈꯣꯏ ꯃꯄꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯏꯆꯥꯁꯦ ꯑꯉꯥꯡꯅꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯅꯁꯥꯅ ꯊꯥꯛꯄ ꯂꯥꯡꯗ ꯅꯁꯥꯅ ꯊꯨꯖꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤꯅꯦ ꯃꯄꯥ꯫ ꯉꯥꯡꯗ ꯂꯩ, ꯃꯌꯨꯝ ꯌꯧꯕꯅ ꯍꯥꯟꯈ꯭ꯔꯅꯤ꯫ ꯑꯝꯇ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯅꯨꯄꯥ, ꯁꯤ ꯆꯠꯂꯣꯕ꯫ ꯅꯥꯏꯌꯦ ꯀꯔꯤꯅꯣ? ꯃꯥꯏ ꯈꯪꯗ ꯀꯩ ꯄꯛꯀꯥ ꯊꯥꯖꯤꯜꯂꯛꯏꯗꯨꯕꯣ? ꯑꯩ ꯃꯥꯏ ꯁꯤꯔꯦ꯫ ꯅꯪꯅ ꯏꯆꯥꯕꯨ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯏꯆꯥꯒꯤ ꯃꯃꯜ ꯂꯧꯗꯨꯅ ꯌꯣꯟꯊꯣꯛꯄ, ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ꯫ ꯀꯩꯅꯣ ꯅꯪꯅ ꯈꯪꯅꯤ ꯈꯪꯗꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯅꯨꯄꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯁꯦꯜ ꯂꯧꯕꯁꯤ ꯆꯠꯅꯕꯤꯅꯤ꯫ ꯑꯩꯁꯦ ꯏꯆꯥꯒꯤ ꯃꯄꯥꯅꯤ, ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯍꯥꯏꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯍꯨꯔꯥꯟꯅ ꯂꯥꯔ ꯇꯧꯕ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯅꯨꯄꯤ ꯋꯥꯅꯤ, ꯅꯨꯄꯤ ꯋꯥꯗꯨꯁꯨ ꯅꯪꯉꯣꯟꯗ ꯁꯨꯝ ꯇꯥꯅꯧ ꯍꯥꯏꯔꯣ? ꯑꯩ ꯁꯤꯔꯦꯗ꯫ ꯀꯔꯤꯒꯤ ꯅꯨꯄꯤ ꯋꯥ? ꯑꯩꯁꯤ ꯌꯨꯝꯁꯤꯒꯤ ꯅꯨꯄꯥꯅꯤ꯫ ꯏꯆꯥ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯈꯟꯅꯕꯕꯨ ꯅꯨꯄꯤ ꯋꯥ ꯅꯨꯄꯥ ꯋꯥ ꯍꯥꯏꯗꯤ ꯀꯩ? ꯅꯪꯒꯤ ꯀꯔꯝꯕ ꯁꯛꯂꯣꯟꯅ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯏꯆꯥꯕꯨ ꯂꯨꯍꯣꯡꯕꯁꯤ ꯌꯥꯍꯜꯂꯤꯕꯅꯣ? ꯃꯁꯥꯅ ꯌꯥꯖꯕꯅꯤ, ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯑꯩꯅ ꯑꯣꯜꯍꯟꯕ ꯉꯝꯕ꯭ꯔꯣ? ꯌꯥꯗ꯭ꯔꯗꯤ ꯅꯪꯅ ꯍꯪꯕꯗꯣ ꯌꯥꯗꯦ ꯍꯥꯏꯔꯣꯏꯗ꯭ꯔꯣ? ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯏ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯐꯠꯇꯕꯤ ꯇꯥꯗꯅ ꯁꯤꯟꯗꯨꯅ ꯌꯣꯜꯂꯤꯕꯅꯦ꯫ ꯇꯥꯅꯤꯡꯗꯦ꯫ ꯅꯈꯣꯜꯗꯨ ꯇꯥꯍꯜꯂꯒ ꯂꯧꯉꯝ ꯍꯩꯕꯤ ꯂꯤꯟ ꯑꯃꯣꯝ, ꯅꯪꯒ ꯂꯩꯃꯤꯟꯅꯔꯨꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯇꯥꯔꯦꯗꯅ ꯉꯁꯤꯗꯤ꯫ ꯂꯩꯁꯥꯕꯤ ꯑꯩꯕꯨ ꯅꯆꯥ ꯂꯩꯕ ꯅꯪ ꯂꯧꯕꯤꯔꯤꯕꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯣ? ꯅꯪꯒꯤ ꯂꯝꯆꯠꯇꯣ ꯈꯪꯂꯝꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯂꯧꯔꯝꯂꯣꯏ꯫ ꯄꯨꯟꯁꯤꯁꯦ ꯅꯥꯏꯇꯣꯝ ꯏꯆꯥꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯇꯨꯅ ꯍꯤꯡꯂꯝꯒꯗꯕꯅꯤ꯫ ꯏꯔꯨ ꯏꯍꯥꯡ ꯇꯦꯛꯄ ꯃꯈꯩ ꯏꯆꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯆꯥꯁꯤ ꯌꯣꯛꯂꯨꯕꯒꯤ ꯃꯍꯩꯔꯣ ꯍꯧꯖꯤꯛ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯣ? ꯅꯪꯕꯨ ꯀꯩꯗꯧꯒꯦ? ꯑꯩꯅ ꯅꯈꯣꯏꯒꯤ ꯋꯥꯇꯅꯕ ꯁꯦꯟ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯏꯆꯥ ꯅꯨꯄꯤꯅ ꯃꯤꯅꯥꯏ ꯁꯥꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯀꯨꯝꯕ ꯁꯨꯔꯤ꯫ ꯅꯃꯥ ꯅꯆꯥꯅ ꯃꯥꯟꯅꯔꯒ ꯐꯝꯖꯥ ꯆꯥꯕ ꯅꯠꯇ꯭ꯔꯣ? ꯅꯆꯥ ꯅꯨꯄꯤꯁꯤꯁꯨ ꯅꯪꯅ ꯇꯥꯛꯄꯤꯗꯅ ꯃꯕꯨꯛ ꯆꯦꯜꯗꯤ ꯅꯪꯒ ꯃꯥꯟꯅꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯔꯣꯝ ꯍꯧꯈꯤꯔꯝꯃꯤ ꯈꯥꯕꯗꯤ ꯇꯣꯝꯕꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯑꯩ ꯁꯦꯛꯊꯣꯛꯅꯁꯨ ꯋꯥꯔꯦꯗ꯫ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗꯤ ꯑꯩꯁꯦ ꯏꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯖꯈ꯭ꯔꯒꯦ ꯍꯥꯏꯕꯕꯨ ꯏꯃꯥꯁꯨ ꯃꯄꯥꯝꯗ ꯃꯥꯃꯁꯤꯡꯒꯤ ꯃꯤꯁꯩ ꯃꯔꯛꯇ ꯂꯦꯜꯂꯤ꯫ ꯃꯗꯨꯗ ꯑꯩ ꯑꯃꯨꯛ ꯀꯔꯝꯅ ꯆꯪꯁꯤꯜꯂꯨ? ꯏꯃꯥ ꯅꯆꯥ ꯌꯥꯝ ꯋꯥꯏ꯫ ꯀꯩꯅꯣ ꯎꯪꯗꯨꯅ ꯑꯃꯨꯛ ꯇꯧꯔꯒ ꯂꯩꯗꯨꯅ? ꯑꯩꯅ ꯉꯔꯥꯡ ꯁꯨ ꯍꯥꯏꯕ ꯑꯩꯒꯤ ꯐꯤꯈꯩꯗꯨ ꯁꯨꯔꯕ꯭ꯔꯣ? ꯍꯣꯏ ꯁꯨꯔꯕꯅꯤ꯫ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯗꯣꯏꯅꯣ? ꯌꯨꯝꯗ ꯉꯥꯛꯇ ꯂꯩꯇꯦ ꯑꯩ ꯏꯇꯣꯝꯇ, ꯑꯩꯁꯨ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯈꯪꯗ꯭ꯔꯒꯅ ꯀꯗꯥꯏꯅꯣ ꯆꯠꯈ꯭ꯔꯣꯗꯅ? ꯑꯗꯨꯒꯅꯦ ꯑꯩꯅ ꯆꯠꯄ ꯈꯣꯠꯄꯗ ꯅꯪꯅ ꯄꯥꯅꯔꯛꯄꯒꯤ ꯀꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦꯀꯣ? ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯃꯪꯒꯣꯜꯒ ꯑꯣꯏꯒꯗꯧ ꯃꯥꯜꯂꯦ꯫ ꯀꯩꯅꯣ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯔꯤꯁꯦ? ꯑꯩꯁꯤ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯆꯠꯄꯗꯣ ꯑꯩꯅ ꯍꯪꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯀꯔꯤ ꯀꯅꯥꯒꯤ ꯅꯨꯄꯤ? ꯆꯠꯂꯣꯍꯦ, ꯑꯩ ꯅꯪꯕꯨ ꯄꯥꯝꯗꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯆꯦꯗꯨꯅꯤ꯫ ꯅꯈꯣꯏ ꯅꯃꯥꯒꯤ ꯃꯑꯣꯡꯗꯨ ꯅꯨꯡꯁꯤꯗꯕꯒꯤ ꯑꯩꯅ ꯅꯪꯗꯤ ꯂꯧꯕ꯫ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ? ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ? ꯅꯪꯒꯤ ꯅꯔꯥꯜ ꯍꯥꯏꯕꯕꯨ ꯅꯃꯥ ꯐꯠꯇꯕꯤꯗꯨꯅ ꯅꯪ ꯄꯣꯛꯂꯨꯕꯒꯤ꯫
ꯑꯩꯒꯤ ꯏꯃꯥꯕꯨꯗꯤ ꯐꯠꯇꯕꯤ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯩꯗꯨꯅ ꯉꯥꯡ ꯅꯪꯗꯤ ꯀꯌꯥꯝ ꯐꯒꯦ ꯅꯪ ꯀꯌꯥꯝ ꯐꯕ ꯃꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯅꯪ ꯊꯥꯖꯤꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯉꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯁꯨ ꯃꯤꯅꯤ ꯊꯃꯣꯏ ꯄꯥꯟꯅ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯒ ꯑꯩꯅ ꯁꯨꯝ ꯈꯥꯡꯗ ꯂꯩꯌꯣ ꯍꯥꯏꯕ꯭ꯔꯣ ꯃꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯧꯏꯗ ꯃꯆꯤꯟ ꯊꯥꯖꯤꯟꯒꯦ ꯉꯥꯡꯈꯣꯗꯅ ꯅꯪ ꯐꯨꯋꯣ ꯑꯩꯕꯨ ꯐꯨꯋꯣ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕꯁꯨ ꯋꯥꯗꯣ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯍꯤꯡꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯅꯪꯕꯨ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯦ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯆꯈ꯭ꯔꯣ ꯍꯥꯏꯕꯗ ꯅꯃꯥꯏꯗꯤ ꯀꯥꯏꯕ ꯈꯪꯗꯗꯅ ꯌꯥꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯏꯄꯥꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯏꯅꯤꯡꯇꯝꯅ ꯂꯩꯖꯔꯝꯕ ꯑꯩꯁꯦ ꯅꯪꯅ ꯅꯝꯗꯨꯅ ꯐꯥꯕꯤꯔꯒ ꯄꯨꯔꯛ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯆꯠꯈ꯭ꯔꯣ ꯍꯥꯏ ꯀꯥꯏꯗ ꯆꯠꯂꯣ ꯍꯥꯏꯕꯅꯣ ꯑꯩ ꯁꯨꯛꯆꯠ ꯆꯠꯂꯣꯏꯌꯦ ꯁꯤꯔꯁꯨ ꯅꯪꯒꯤ ꯅꯌꯨꯝꯁꯤꯗ ꯁꯤꯅꯤ ꯑꯗꯨꯒꯤ ꯑꯅꯝ ꯈꯨꯀꯟꯗꯨꯅꯗꯤ ꯑꯗꯨꯝ ꯋꯥꯖꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯒꯤꯁꯤ ꯑꯅꯝ ꯀꯟꯕ ꯅꯠꯇꯦ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨꯅꯤ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣꯏ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯩꯅ ꯍꯟꯖꯤꯜꯂꯛꯄꯗ ꯅꯁꯛꯇꯣ ꯑꯩꯉꯣꯟꯗ ꯎꯍꯜꯂꯛꯀꯅꯨ ꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯁꯤꯗꯤ ꯁꯣꯝꯗ ꯂꯣꯌꯥꯒꯤ ꯌꯨꯝꯗꯅꯤ ꯂꯣꯌꯥ ꯁꯦ ꯑꯉꯥꯡꯁꯦ ꯉꯥꯛꯇ ꯄꯥꯏꯌꯣ ꯀꯞꯄꯗ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯃꯥ ꯂꯧꯗꯅ ꯅꯤꯡꯉꯥꯏꯒꯤ ꯐꯠꯇ꯭ꯔꯦꯅꯤ ꯏꯆꯥꯁꯦ ꯏꯁ ꯏꯃꯥꯅꯗꯤ ꯃꯄꯥ ꯂꯧꯔꯤꯕꯅꯤ ꯍꯥꯏꯀꯣ ꯑꯩꯈꯣꯏꯗꯤ ꯐꯈ꯭ꯔꯄꯣꯅꯤꯗ ꯑꯗꯣ ꯑꯩ ꯉꯔꯥꯡ ꯊꯕꯛ ꯍꯜꯂꯛꯄꯗ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ ꯑꯩꯅ ꯁꯤꯗ ꯆꯠꯂꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯌꯥꯔꯣꯏꯗ ꯀꯩꯁꯨ ꯄꯥꯕꯗꯣ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯃꯁꯥ ꯁꯣꯜꯍꯧꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯀꯟ ꯀꯟꯅ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯄꯥꯕ ꯃꯇꯣꯝꯇ ꯁꯨꯝ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯃꯤꯟꯅꯅꯕ ꯉꯥꯡꯅꯔꯝꯂꯕꯅꯤ ꯐꯔꯦꯗ ꯄꯥꯕꯅ ꯃꯇꯣꯝꯇ ꯂꯩꯕꯗꯣ ꯑꯩꯁꯨ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯋꯥꯈꯜꯁꯦ ꯃꯤꯀꯨꯞ ꯑꯃꯠꯇ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯍꯧꯖꯤꯛꯇꯤ ꯃꯇꯣꯝꯇ ꯀꯩꯁꯨ ꯂꯩꯔꯔꯣꯏꯗꯅ ꯑꯗꯣ ꯅꯪꯁꯨ ꯊꯥ ꯑꯃꯒꯨꯝꯕ ꯂꯩꯔꯗꯤ ꯌꯨꯝꯗ ꯆꯠꯄꯗꯤ ꯌꯥꯔꯅꯤꯗꯅ ꯁꯅꯥ ꯀꯩ ꯍꯥꯏꯒꯦ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯦꯀꯣ ꯑꯩꯒꯤ ꯑꯣꯏꯕꯗ ꯅꯠꯇꯅ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯒꯤ ꯃꯃꯥꯁꯨ ꯑꯣꯏꯔꯦ ꯅꯪꯅ ꯂꯨꯍꯣꯡꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯦ ꯂꯩꯃꯤꯟꯅꯔꯝꯂꯣꯏ ꯌꯥꯔꯦ ꯑꯗꯨ ꯋꯥꯗꯣ ꯍꯧꯗꯣꯔꯛꯑꯅꯨ ꯑꯩꯅ ꯈꯟꯕꯗꯗꯤ ꯅꯪꯅ ꯅꯨꯄꯥ ꯑꯃꯗꯣ ꯈꯔ ꯄꯥꯝꯖꯕ ꯃꯥꯟꯕ ꯏꯁ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕꯕꯨ ꯀꯅꯥ ꯂꯩꯗꯣꯏꯅꯣ ꯑꯩꯒꯤꯗꯤ ꯅꯪꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯁꯦꯡꯂꯕ꯭ꯔꯅꯦ ꯁꯦꯡꯉꯤ ꯏꯆꯥꯒꯤ ꯃꯄꯥ ꯑꯁ ꯊꯃꯣꯏꯒꯁꯤ ꯀꯩꯅꯣꯝ ꯇꯧꯏ ꯆꯤꯛ ꯆꯤꯛ ꯂꯥꯎꯏꯕ ꯌꯥꯔꯤꯕꯉꯣ ꯄꯛꯇ꯭ꯔꯦ ꯊꯕꯛ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ ꯊꯣꯛꯑꯁꯤ ꯑꯁꯨꯝꯅ ꯁꯅꯥꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯁꯥꯒꯤꯗ ꯈꯟꯕ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯌꯥꯝꯅ ꯋꯥꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯈꯤꯔꯝꯃꯤ